Now, ma'am, Nasiki Maru Pau, Kra holding again among the Ahmada Pau Mahana Tasiko, Narang Kuki, Masen Kapna, but the cookie, Marie Mangasi Kibado, Makogi Sahido, Sahitara, Maritara, Mangadena, Sahitara, Pagi Manungani, Heidi, Tanjasi the Hijaga Dabadi, Sahi Sudireba Angang Sibu cookie, singna crime with Tabakta Pusalaga, namphu haphu the training Piraga, Pikliba Angang Singbu brain was Toraga. Crime that Chena Hali Asugamba crime you ever tabak riba cookie terrorist sing Siki Matakta, Ekogi high authority na Matik Saba action locket pew Amadi Pikliba Angang singdu brain was Toraga Michangi Matakta Landabagi Lambi the Puriba Adugamba cookie terrorist sing Sibu Ayangba Atubumatam the terrorist ni haina cookie singbu Lautopia from Zesi Hijage Aduga high river power so Tamina si Pikliba Angang singbu cookie singna brain was Toraga training Yaholaga Misangi Matakta Landabada Saruki Hali Habase, Asiso Yamna, Saurba Kudam sang the Mamani Habase, si Hajagi High Pause, Taminas. आप सभी को नमस्ते दोस्तों, आज फिर से कुकी लोगों का एक खुलासा करने आई हूँ। आज से 2-3 दिन पहले कुकी टेररिस्ट लोगों ने अपने ही टेररिस्ट 4-5 साथी को मौत के घाट उतार दिया है। इस वक्त मैं ये कहना चाहूंगी कि जितने भी टेररिस्ट मौत के घाट उतार दिया गया है उन सबकी उम्र 14, 15, 17 साल के थे। इस वक्त मैं ये कहना चाहूंगी कि नाबालिग बच्चे लोगों को कुकी टेररिस्ट लोग अपने गैंग पर शामिल करते हैं और उन लोगों को जबरदस्ती ट्रेनिंग देते हैं और नाबालिग बच्चे लोगों के हाथों पर बंदूकें थमाते हैं, हथियार थमाते हैं, आम जनता आम लोगों के बीच अटैक करने के लिए। मैं हमारे सेंट्रल गवर्नमेंट से अनुरोध करूंगी कि नाबालिग बच्चे लोगों को पढ़ा लिखाने के बजाय उन लोगों को क्राइम के रास्ते पर ले जाने वाले कुकी टेररिस्ट लोगों के ऊपर कड़ी से कड़ी एक्शन लिया जाए। और हमारे सेंट्रल गवर्नमेंट से ये गुजारिश करूंगी कि कुकी टेररिस्ट लोग छोटे छोटे नाबालिग बच्चे लोगों की जिस तरह से ब्रेन वॉश करते हुए आम लोगों के ऊपर, मैतेई लोगों के ऊपर अटैक करने के लिए उन लोगों को तैयार करते हैं, उन कुकी टेररिस्ट लोगों को कड़ी से कड़ी एक्शन लिया जाए। यही मैं गुजारिश करूंगी हमारे सेंट्रल गवर्नमेंट से। रिंगोने लेखिद्रब कैडर सिंह अदु चही 15 13 फाउबगी मनुंग लेबनी हाइरी रिंगोने लेखिद्रब कैडर सिंह अदु चही 15 13 फाउबगी मनुंग लेबनी हाइरी इचनाव मैम अहमक्तदा पाव महाना तामिनसिको ब्रिटिश हाक्तक्तगी कुकी गिदी लम लेरमी अदुबु नागा इचनाव सिंगिदी लम मचेत अमफाव लेते हाइना कुकी ना फोंगदोरई योम कुकी ना फोंगदोरई नेबा अदुगा कांगपोकपी सुसानपुर चांदेल तामेंगलोंग अमदी एखोगी लेरिबा मफम कया अमा अखोई नागा इचनाव सिंगी लम उखुल असुगुंबा लम कया से ब्रिटिश हाक्तक्तगी कुकी सिंगी लमनी हाइना लेरमी हाइरिए असीदा हाइजिंग निंगबा वाफमदी कुकीना टाइगर रोड जर्मन रोड सारमी बसे मरो लेना सारमबनिको अदुने एखोई हुजिक नागा इचनाव सिंगनासु टाइगर रोड जर्मन रोड साबै यारोय हाइना थिंगी बसे यामना करी हाइनी चुमी हाइना हाइसिरा नत्रगना कुकी सिंगी मरम सत्की मतुंगिना थिंगी बनि हाइना हाइसिरा अदो कुकी सिंगना सानरिबा लालोंग से हुजिक फोंगदोरेबा हुजिक लेरिबा एखोई नागा इचनाव सिंगी लम सिंग सिबु ब्रिटिश हाक्तक्तगी कुकी सिंगिनी हाइना रेकॉर्ड लेरमी काइना कदाइदगी सेमजन साजनबा रेकॉर्ड ना मु पुथोकनबा होनरेइयाबा असे कुकी हाइरिबा कुकी फुरुप से सिरमदाई नक्सलकपदगी मकोग यादरे आइबसे असे यामना अचौबा खुदम सांगदम अमनियाबा उखुलसु हुजिक कुकी सिंगिनी हाइना हाइरे चांदेलसु कुकी सिंगिनी हाइना हाइरे तामेंगलोंग सेनापति कांगपोकपी सुसानपुर लेरिबा मयाम से कुकी गिनी मोय ब्रिटिश हाक्तक्तगी रेकॉर्ड लेरमी नागा इचनाव सिंगिदी लम मचेत अमफाव लेते कुकी गिदी लम लई काइना फोंगदोरेबा हाइरा पाउसे तासिको तंजासिदा हाइजगदबदी असुगुंबा इलीगल इमिग्रेंट्स कुकी नार्को टेररिस्ट सिंगसे अयांगबा अथुबा मतमदा लेरिबा एखोइगी हाई अथॉरिटी सिंगना हाइरिबा कुकी फुरुप सिंगसिदा मतिक चाबा एक्शन लखटपियोबा फुरुप खुदिमक्ता ओनजलगा खनाबा हौरिबा मणिपुर थुगाइगेना होनरिबा इंडिया थुगाइगेना होनरिबा इलीगल इमिग्रेंट्स कुकी नार्को टेररिस्ट सिंगजना समजिन साजिनबा वारी कयामा पुथुइयाबा अदो हाइरिबा पाउसु तामिनसिको कुकी सिंगना टाइगर रोड जर्मन रोड सारमी बसे मरौ लेना साबनी बसे असिजु यामना अचौबा खुदम सांगदमबनी एखोइगी नागा इचनाव सिंगी लमदा नागा इचनाव सिंगी लमगी मनुंगदा जर्मन रोड टाइगर रोड सारिबनियाबा हौजिक अमुक नागा इचनाव सिंगना लेरिबा लम सिंग पुनमक हुजी अखोइगी नागा इचनाव सिंगी खुन पुनमक कुकी सिंगिनी काइना मुक नौना मुक हाइगलैयाबा तौरिबा सिजे अमु कुकी सिंगसिना क्यामुक यामना उसित्रिबनोबा असी हुजी हाइगदबदी कुकी सिंगसे सिजरगे हाइना मसाना मसागी मंगथिगलैयाबा हारिया पाउसे अमता तारसि को इचनाव मैम टेक्स ओइ अदबु कुकी कम्युनिटी गिदी मसागी अकंगनबा लमसिंग लेजै नागागी ओइनदी
ancestral lam ama leite haina young kuki na phongdoragli young kuki na thadorokpa cherol amada mathaki wafam masi phongdokladuna cherol sin hai kuki community specific area singi manungda Churachandpur Chandal Tengnopal Kangpokpi Senapati Tamenglon Chasat Ukrol amadi atai mafam kaya yauri haibasi British colonial gi record ta mayek sengna palli hairi Kuki National Organization keno Isinau mem ngasi di yamna nungai ba paw ma pura lakjare ahama maktada ta dure paw se zomi singini zomi special haiba tare ngasi gi se ko kuki singna phongdorok pani zomi singi tamakta ngasi jo phawda zomi singna kuki gi tamakta aduki mati thodang kaya ma lobi khare aduna ngasi di zomi singda kuki singna mana pire haiba mana sina karino haibada kuki singna taba mafam singda zomi singi lam machet ang phaw leite haina yong kuki gi magi de phongdore nungai bra paw se zomi noi nan ma khoi khoi haibi dro kuki na zomi singbudi minai do maina season bani haina na khoi da maitei gi mathakta landa na ba kuki singna thaujalaga na khoi na so maitei gi mathakta landa khiba zomi kaya ma na thwai do mangja khiba do ngasi di adugi mahei sare do kuki singna taba mafam singda zomi singi lam machet ang phaw leite haina yong kuki gi magi de gi phongdore asi mangai re dana ngasi jo phawda kuki gi tamakta zomi singna tobi bado adugi mahei do ngasi di na khoi jale dana ko nungai re paw se tabada yamna phajare kaidoni zomi gi di naram do leita banina naram su leite aina kuki singna phongdore e do tara siro paw se zomi noi maitei gi mathakta landaba manipur thugaiba india thugaiba aduga kuki ga sakmana na saruk yare ba zomi na khoi do ngasi di na khoi se minai amadagi karisu khetna ba leite minai ga minai na bokhara phaine minai degi soina tolaba mamal leitraba adugumba phuruk ama oina na khoise leire ko zomi as andhopani ko zomi na khoise minai na khoise tawrubagi mahei bhauna hek phangdre no khogi khusuman bhauna hek phangdre ko zomi da kuki na minai na season aruba do ngasi di adugi mahei do pibire na taro ko paw se zomi noi kuki taba mafam singda zomi community gi su jolen haiba leite Southern Nagaland gi aduga paw amuk tarasi ko kuki na kuki hatpagi paw ni kuki masen mauna hatok ne heba asi tanjasi da zomi da haiga da badi ko zomi na ngasi jo bhawda kuki gi michang changaga kuki gi support tawraga karisu mara lejadraba michang kya gi mathakta landaba da saruk ya yaba aduna haujikti zomi na khoisu wakhal taraba na khoina tawkiba aranba kaya do haujikti na khoisu kari tawgani abdo khandaraba aduna haujik ji angu kuki singi paw se tawaba kuki masen kapna raga kuki gi commander yauna mioi manga hatokpa ngamiaba adugumba kuki singdugi jomina misang sangaga jomina khoide kari kana ba phangakani kuki na kuki hatpa ngamagadi jomina khoi hatpa da kyam matam sangdori banwaba ado ngasi di cheksalakpa matam da jomina khoibu kuki singna kakthuaga jomina khoibu hatokpa ga sapmana na jomi gi lam machet ang phaba leite aina hojikti haidor eaba aduna kuki na kuki hatpa gi pause asi taraga na khoi jomi na khoi gi nakok tuga wakhal khar khar khandawaba mara lejadraba maitei amadi mara lejadraba micham kya gi mathakna na khoina landaba da saruk yauriba jomi na khoina wakhal taraba kuki singsida hojik kari tobam thuieba do jomi na khoina sana khandawaba hari Pausina makata duna leikhidraba militant manga asi yauna daive jang village ta kedar mapal leibani leiminariba makhoi mapan gi manung da kedar marina duty tawduna lehoraga commander saibol yauna atopa manga na ke manung da tumduna leibani makhoi mangan tumlingai da lup asigi militant marina nongmaina kaptuna hatkhibani loina na militant mari aduna khulai puraga chen khibani hairi hojik fawbagi oina kari maramdagi hariba thawdu asi thokibano haiba chapchaba report fangdri pari mom channel sibu yengbiriba mayam punang pui kai khumna jari chinau mayam myang ye phom da hom khachitang share taw jage ichinau mayam hojik se lan loirabra hojik lan loidri ichinau mayam maitai gi mathakta kuki na nomai kapakpa hojik khara lepe bi wari tani adubu thangai sengna maitai gi mathakta kuki na landaba leptri khani gi mangda su maitai gi mathakta kuki na asum nomai kapna marak marak khuding nomai kapai low phawna phajana mafam mafam da low uba changba ngamda duna leiri asugumba tanjasida ekoina khangadabadi haujikse lan loidrebase ekoi kawroidabani ko kuki singdi ngasi su maitei gi mathakta nongmai kapa leptraga su kuki singna sanariba lalong kaya ma ngasi su pre plan tawba lepte amadi hujik haijagadabdi tanjasida ekoi gi mathakta kuki singna landarakpa matamda ekoi gi mathakta kuki singna attack torpa matamda ekoi mayam gi tamakta thauna phana phana chongdokhiba ekoi mayam gi tamakta
haina thawai pamu de bakhe kuki singna kapakpo nongmai maru marakta chongdokhiba aikoi gi ibung yupa mayam aikoi gi aramba chinau mayam aikoi gi athoba mayam do adu do haujikti adu mayam do karma film da leramgani kamai leramgani ebado aikoi khandamina siaba aduga hojik haijagadabadi wafam amaga mu aduga wafam amana hojik kuki singna khalliba wakhanse maige amarom nei natragana maige amarom da kuki singna taliba makhoi gi separate administration se anyhow makhoi launaba hotna se ba se makhoi gi sabsaba demand ne ba hojik amuka muk aikoi gi leiriba nagai chanau singda onjalaga aikoi gi hana dagi leireiba aikoi gi yelhomi oina nuksi sanana leireiba aikoi gi nagai chanau singi lamne aina leiriba mafam singduga hojik kuki singna british haktak tagi kuki gi lamne aina leiramabani haina yong kuki gi maige dagi phongdoreeba haibadi tanjasida hojik lan loidreba se asi achowa khudam sangdam amaneba kuki singna pariba target se kuki singi pandam se anyhow makhoina taliba demand se lowraga loire amada natraga amada onjalaga makhoina taliba makhoina pamjariba tonganba makhoigi separate administration lownaba makhoi kanna honariaba tonganba territory ama makhoi sembagi kanna honariaba ado oiroi haina khangna ni kuki singna hojik tawriba se aduna hojik amo kharani maitegi mathakda nongmai kapan lepaga hojik amo kabang aikhoigi leiriba nagai chanau singda mo kanna hojik target tawsalaga aikhoigi leiriba nagai chanau singi lam singdo kuki singi hana dagi british hakta dagi leiramba lamni aina amukam kadom dagi wari ama puthokna kanna tawkhalieba aduna kuki singna sanariba lalong se makhoi kokta khalliba se ngahak leiraga wari ama karama matamda kari tawraktori bono kuki singna sanariba lalong se makhoi se illegal immigrants refugee oibanina refugee oina lakpanina saidang na tan leibanina mafam amade mafam ama chenbagi makoida hanadagi makoigi ida adugi experience to leibanina makhoi se khanaba se yamna pamiaba aduna refugee oina leidoi sarupudi kuki khara sijaghara su amadi kuki singna jomi singbu apangbo oina minai de maine sijanaraga jomi sige sijagi sanu kuki singna taliba makhoi gi demand se phangna ba honaraga loire amada natraga amada onjalaga aina hoji kuki singna sigi lalong sanaba lepte aba aduna ichana mayam haijagadabadi hojik se lan loidri aduna aikoi mayam gi tamakta matam khudimakta lepiba akhoi ibung yupa akhoi ichinau akhoi arambai tengol ichinau leiriba akhoi ima leba ki tamakta maite akhoi tamakta yelhomi mayang gi tamakta chongthoiba ngasi arambai tengol ichinau sing amadi khungai bibung yupa sing chongthoiba mayam amadi thawaina pontha oina chatkiba mayam do maite akhoi khaktagi sunate manipur se kanbagi tamaktani manipur sida leiriba yelhomi khudingmaki tamaktani thawai ka thoiba amadi arambai tengol na thoiba amadi akhoi khunga pa ibung yupa mayam na thoiba aduna matam khudingmakta hojik akhoi ibung yupa sing do kamai leiramgani akhoi ibung yupa sing do kari tawri amadi akhoi arambai tengol gi ibung yupa sing karma phiom da leiri kari sari kari thei ebada akhoina hojik su khandamini seba lan matam lan yoraga lan matam da ibung yupa mayam ta ningsangba arambai tengol ningsangakpa amadi akhoi khungakpa mayam ningsangakpa lan loiragana loi kauthopa lan bu heglep khadi akhoi ibung yupa mayam loi kauthokpagi phibam ama uba taragadi ibung yupa sing da nungai gadraba akhoi arambai tengol ichinau sing nasu ngasi jo bawde akhoi mayam kathoibado arambai tengol gi kana base karino isam samna haibada arambai tengol loi kharagi mathaktadi aduki mati hojik case leirabaniaba mayam na soena khangamgani ko adu lanai oine leidori braba asuguma mayam se akhoi di kathobani ko aina chongthobaniaba aduna akhoi na hojik ngasi irang khara nemtharakpa matamda ibung yupa sing punama kauthuiba nate ko ibung yupa sing matam khudimakta kauthoisi kauthoksu kauthokte aduga akhoi khungakpa amadi leiriba mayam amado haujikti karma phiam da leiramgani abada akhoi wakhan khandaminasi amadi matam khudimakta akhoi ibung yupa mayam sibu akhoi mayam na apunbo oina saugatmina se afam se asi haijage aduga makha taba paw amamu yengminagi si asigi matong lo afam khajitanga thamjage aduga akhoi gi khungakpa ibung yupa arambai tengol amadi leiriba iramdamgi tamakta thoiba athauba mayam lan loibaga kauthui haijaba nachade lan loibaga kauthokpagi phibam ama oiragadi ibung yupa singna akhoi mayam gi tamakta kathokhiba mayam do makhoi di kesum haide ko ibung yupa mayam na kaisu haikiba leite arambai tengol su kesum haiba leite adu oiraga su
ꯑꯩꯈꯣꯏꯅ ꯈꯟꯗꯃꯤꯟꯅꯁꯦꯕ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯈꯟꯗꯃꯤꯟꯅꯁꯦꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯆꯤꯟꯅꯥꯎ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯤꯕ ꯊꯛꯃꯤꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯐꯪꯉꯤꯕꯁꯦ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯩꯈꯣꯏꯒꯤ ꯑꯊꯧꯕ ꯃꯌꯥꯝꯅ ꯉꯁꯤ ꯊꯧꯅꯥ ꯐꯅ ꯆꯣꯡꯊꯣꯔꯛꯄꯗꯒꯤ ꯀꯨꯀꯤꯅ ꯃꯩꯇꯩꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯔꯛꯄꯗ ꯀꯨꯀꯤꯅ ꯍꯦꯟꯖꯜꯂꯛꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨ ꯐꯥꯎꯕꯗ ꯀꯨꯀꯤꯁꯤꯡꯅ ꯃꯩꯇꯩꯒꯤ ꯌꯨꯝ ꯀꯌꯥ ꯇꯨꯝꯅ ꯃꯩ ꯊꯥꯗꯣꯛꯈꯤ ꯀꯔꯤꯁꯨ ꯃꯔꯥꯜ ꯂꯩꯖꯗ꯭ꯔꯕ ꯃꯤꯆꯝ ꯀꯌꯥꯕꯨ ꯀꯨꯀꯤꯅ ꯑꯣꯠꯅ ꯅꯩꯅ ꯍꯥꯠꯈꯤꯕ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯒ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯔꯒ ꯑꯩꯈꯣꯏꯅ ꯈꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯄꯤ ꯇꯩꯊꯣꯛꯄꯤꯈꯤꯕꯁꯦ ꯑꯩꯈꯣꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯏꯆꯤꯟꯅꯥꯎ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯏꯆꯤꯟꯅꯥꯎꯅꯦꯕ ꯑꯁꯤ ꯋꯥꯐꯝꯁꯦ ꯍꯥꯏꯖꯒꯦ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯈꯨꯟ ꯉꯥꯛꯄ ꯃꯌꯥꯝꯁꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯂꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯁꯨ ꯏꯀꯥꯏ ꯈꯨꯝꯅꯅ ꯆꯠꯂꯤ ꯑꯗꯨꯒ ꯃꯇꯝ ꯈꯨꯗꯤꯡꯃꯛꯁꯨ ꯆꯠꯃꯤꯟꯅꯁꯦ ꯋꯥꯐꯝꯁꯦ ꯑꯁꯤ ꯍꯥꯏꯖꯕꯅꯤ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯄꯥꯎ ꯈꯖꯤꯛꯇꯪꯒ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟꯅꯥꯎ ꯃꯌꯥꯝ ꯀꯨꯀꯤꯒꯤ ꯂꯥꯂꯣꯡ ꯍꯧꯖꯤꯛꯁꯨ ꯂꯦꯞꯇ꯭ꯔꯦꯕꯁꯦ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯑꯣꯏꯁꯤ 2023 की मे अहमदगी थोलकिबा कांगलुप की इरांग असिन मरम ओइरगा इम्फाल वेस्ट डिस्ट्रिक्ट की मनुंग चन लैरिबा न्यू कैथल मानबी की मितै खुंजा सिंह लंजेलक्तुना विजडम पैलेस स्कूल द चंगजफम लौदुना लैरकिबा सिंह ngarangdagi makoi makoi gi yumsingda changduna lainaba haure amromda idp singna makoi makoi gi yumsingda hanagum halaktuna lainabagi damak sem sarib sing amasong security gi section tarang sing pekhatliba kaya adu impaul west ki dc mayang lambam rajkumar asamak chatuna hakchengna na yengshinkhre ngasi dc rajkumar na new कैथल मानबीदगी लंजेलकिबा IDP सिंह होंजिनबा सेम सारिबा सिंह यंगशिनबा चटकिबा खोंगसत अदुदा मणिपुर सरकार की टोंगान डिपार्टमेंट की ऑफिशियल सिंह सिक्योरिटी पर्सनल सिंह अमसोंग IDP सिंह सु सरुक याखी खोंगसत अदुगा मरी लेनना न्यू कैथल मानबीदगी IDP ओक्रम केसरजित कौबा मियोय अमना फोंगदोकिबदा DC ना लुचिंगदुना ngasi न्यू कैथल मानबी खुनौगी खुलसिंगदा अमुकन्ना दालाइता हनबा यंगसिलमखी सरकारना IDP सिंह मखोय मखोयगी खुलसिंगदा होंजिननबा लखलकपा खोंगथांगी मनुंग चन्ना ngarangdagi new कैथल मानबी खुंजा सिंगसु होंजिनबा हौरे लोइनना लमतु सिंगदोक्तुना मखोय मखोयगी युम सिंगसु समजिनबा हौरे अदुबा हौजिमकी ओइना लंजेनकिबा सिंग पुरा ओइना होंजिनबदी ओइद्री अदुगा अथुबा मतमदा लंजेनकिबा सिंग लोइना होंजिलगनी खुलasi कुकी खुलसिंग लोनबा खुल अमा ओइरबसु DC की मैकैदगी पामदबा थोदोक सिंग थोक्तनबा हाइदुना लोनरिबा मफम सिंग असिदा मणिपुर पुलिस अमदि सेंट्रल फोर्स के पुनबा पंगल कनबा कॉम्बाइन टीम अमा परमानेंट ओइना थमलगनी हाइबगी थाजबा अदुसु पिरमले मासिन मरम ओइरगा IDP सिंह अतुबदा होंजिननबगी फिरेप असि लौरखिबने हाइदि अमरो अदुगा नाकाना मरमदा मुक अखोय नागाई सिनाव सिंगी लमदा कुकी सिंग संगबा यारोय हैना चंगलिबा खोंजंगी मतांगदा हाइरिबा पावसु तामिनसिको कुकी सिंगने मफा भावदा चंगहलोइदबनी कुकी सिंगसे अदुकी मतिक फत्तबा महिकनेबदा मखोइसे मफम अमा फावदा मखोइसे चंगजफम पिरोइदबनी मखोइना लेरिबा भाइरस महिकसे यामना फत्तबा महिकनी अदो पावसे तारसि कोइ सिनाव चिफोंग अमा ओइरिबा पंदमदगी लोखचरगा थमजगे नगा एरियादा कुकी चंगबा थिंगबगी खोंजंग हेना कंचिननबा नगा लुप सिंगना पिरेप लौखरे हाइरि फुड हिल्स नगा कोऑर्डिनेशन कमिटी FNCC ना कुकी सिंगबु नगा एरियादा चंगबा थिंगबगी मतम कक्तबा खोंजंग संगसिलिबा सिबु नगा लुप कयाना लेप्तना सगोनरकपगा लोइनना खोंजंग असि हेना कंचिननबा पिरेप लौखरे ngasi dilalent leiba core committee on relief and rehabilitation CCR gi office नगा लुप सिंगी ओइबा अपुनबा मिफम अमा पांगथोक्तुना फुड हिल्स नगा कोऑर्डिनेशन कमिटी FNCC की खोंजंग असिबु मपुंग फाना सगनबा वारेप लौखिबनी फुड हिल्स नगा कोऑर्डिनेशन कमिटी की कन्वेनर करालु जेम्स मणिपुर नगा यूथ ऑर्गेनाइजेशन MNYO की प्रेसिडेंट अथोट कैदांग जेमी नगा काउंसिल मणिपुर की प्रेसिडेंट निंगदोंग इनपुई नगा यूनियन INU की प्रेसिडेंट मेराचाउ इनका कोर कमिटी ऑन रिलीफ एंड रिहेबिलिटेशन की सेक्रेटरी HB गवारहिंग रोंगमई नगा काउंसिल मणिपुर की प्रेसिडेंट सेबियो कैसी यांगमई नगा काउंसिल ईस्टर्न जोन की चेयरमैन लापसन चवांग अमसोंग नोमाइजिंग रेंज मणिपुर की प्रेसिडेंट टाइटस कैसिंग पुन खुयेकपीदुना थादोरकपा चिरोलमना नगा एरियादा कुकी चंगबा थिंगबगी खोंजंग हेना कांचिननबा वारेप लौरे हाइरि ngasi gi mifam aduna German amasong Tiger Road chembagi thabak khudakta lepkadabani naga community gi safety amasong security gi damak unauthorized oibasu campsing loktokadabani copy tabagi thabak muthatkadabani amasong kuki gi separate administration demanda naga gi lam inchi ama sokpa yaro haiba akanba phirepsu laure hai ningsingba yai naga gi paipuna thambidamba lamda German Tiger Road chemba yaroi naga area da suspension of operation su group ki camp thamba yaroi naga area da kuki land gate chaba yaroi amadi naga area da kuki na popi pambi thaba loina na drug lalon bagi thabak chattaba yaroi haina protest tawduna FNCC na kuki sing naga area da changba tingbagi matam kaktaba khongjang July 19 gi ahing nongyai dagi
changchinba hokibani panba yabadi wal kuki jo intellectual council kuki jo council amasong kuki human right council gi makaidagi foothills naga coordination committee FNCC na kuki singi lifeline chingbagi tabak chathari ba ase lepanana ba civil society organization ching amadi nation IM da kairak hana takchinba laikrabani madak asida kuki dominated area da leidiba liangmai rongmai amasong jemi tribes singi mathakta counter blockade chatharakpada kuki da tainaba yaroi haina pongdoragli nakala aduga minai masa refugee illegal immigrants kuki narco terrorist singna nagai sinau singi mapa mapuna nagai sinau singi tamakta lam machi nambor thanamde na moina phongdori bo wafamse asiso amta tasiko da kuki gi territory da nagagi mapa mapuna thamlambani haiba nagagi central lel amata laite haiba yang kuki yofam thamjage kuki len amata laite yang kuki haiba kangbo se khwaidagi liraba Israel dagi mangkraba manase Jew gi kanglupni Manipur da lairiba kuki jomi amasung naga community singi marakta lairiba mari asi historical cultural amasung territorial gi matang da yamna complex oi adobu kuki community gi di masagi akang na balam sing leijai naga gi oinadi ancestral lam ama leite haina yang kuki na fongdoragli yang kuki na thadorok cherol amada mathaki wafam masi fongdok laduna cherol sin hai kuki community specific area singi manung da Churachandpur Chandal Tengnopal Kangpokpi Senapati Tamenglon Chasat Ukrol amadi atai mafam kaya yauri haibasi British colonial gi record ta mayek singna palli hairi Kuki National Organization Keno amasung atai kuki group singna kuki gi to khaiba state ama haibadi kuki len natraga jalengam asi masagi lamsing punduna semna bhona duna lakhibani Kumja 1993 gi naga kuki conflict kuki paite amasung haujik Manipur da thokliba irang asina community ahungi mari asi makhada na so le Kuki haiba kangbo asi khwaidagi liraba Israel dagi mangkraba manase Jew gi kanglupni hairi Mathaki wafam sing asi yenglaga kuki territory da naga ipai puna thamlambani haiba naga gi lam amata leite aduga kuki taba mafam sing da jomi community gi su jolen haiba leite Southern Nagalim gi kacha naga gi apex body ama oiriba UNC na kuki community gi right ama di identity bu ikai khumna duna kuki community ga puna thabak tawmina na bagi apam balai haina su cherol asina fongdoragli naga area da kuki do isinong mem ngasi gi di video se matang se ga loisen jarage video se asoiran yaw khiba kya lega so ngak pi waina pari mom channel la yengbi ri ba mem puno ge pham dei kok non jari kanglei pak na yai fare ibudo pakhang mane yai fare